MFLꯅ ꯆꯩꯔꯥꯛ ꯄꯤꯖꯔꯒꯅꯤ ꯆꯩꯔꯥꯛ ꯑꯁꯤ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯗꯨꯁꯨ ꯃꯥꯅ ꯐꯪꯉꯤꯕ ꯆꯩꯔꯥꯛ ꯑꯁꯤꯃꯛ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯏꯔꯥꯡ ꯑꯁꯨꯛ ꯀꯜꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯊꯤꯅꯨꯡꯒꯩ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯟ ꯔꯟꯖꯤꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯛꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯃꯥꯒ ꯅꯛꯅ ꯂꯩꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯗ ꯃꯁꯥ ꯁꯣꯛꯂꯨꯕꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCP ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯛ ꯂꯥꯟꯃꯤ MFLꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯔꯛꯈ꯭ꯔꯦ꯫ ꯑꯦꯟ ꯔꯟꯖꯤꯠ ꯃꯆꯥ ꯂꯩꯔꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯟꯗꯛ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯎꯁꯤꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯔꯇꯤꯅ ꯂꯨꯝꯅ ꯂꯧꯏ ꯃꯔꯝ ꯑꯗꯨꯅ ꯆꯩꯔꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯂꯩꯆꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕ ꯏꯆꯥꯁꯤꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯉꯁꯤ ꯔꯟꯖꯤꯠꯇ ꯇꯥꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯁꯤ ꯊꯣꯛꯇꯅꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯑꯩꯅ ꯀꯛꯆꯤꯡꯗ ꯚꯔꯥꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯩꯅ ꯃꯥꯒꯤ ꯐꯂꯥꯡ ꯀꯩꯅꯣ ꯇꯧꯔ ꯍꯣꯒꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯎꯕ ꯄꯥꯏꯔꯨꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯣꯂꯦꯁ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯥꯍꯔ ꯃꯌꯥꯝꯅ ꯐꯥꯕꯗ ꯑꯩꯅ ꯂꯥꯜꯂꯨꯕ ꯐꯥꯕꯗꯅ ꯏꯁꯥꯅ ꯌꯥꯅꯕꯗꯤ ꯂꯧꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯊꯋꯥꯏꯁꯤꯗꯗꯤ ꯍꯟꯗꯛꯀꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯟꯅꯗꯤ ꯇꯧꯖꯔꯔꯣꯏ ꯍꯟꯗꯛꯀꯤꯁꯤꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯑꯩ ꯈꯟꯊꯍꯧꯗꯕꯅ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛꯄꯨꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯑꯩ ꯄꯤꯛꯏꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯑꯩ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪꯗꯤ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯃꯥꯡꯍꯟꯗꯨꯅ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯗꯨꯅ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯋꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ MFLꯅ ꯆꯩꯔꯥꯛ ꯄꯤꯖꯔꯒꯅꯤ ꯆꯩꯔꯥꯛ ꯑꯁꯤ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯗꯨꯁꯨ ꯃꯥꯅ ꯐꯪꯉꯤꯕ ꯆꯩꯔꯥꯛ ꯑꯁꯤꯃꯛ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫